Imes Paodam tabiri basingbu ahan magdada Binita na taram nausa boloy na kurumzari. Haujik Paodam asigi maroy pau thamzari. Sinmi singi nomagi kusuman hengana Chief Minister N. Biren na pautak pikre. Namli Biles da police outpost thambina balenga ki puning singsilakli. Loidana CIS ki personal tara hundai COVID-19 positive oire. Haujik mapungoy pau lobirasi. Ngasi ayuk CM na mahaki security singloya na Kangla manungda cycle thoduna walking satpada Kangla manungda sit sengbagi thabak tawba sinmi nupi mari manga haktengana thengnabadagi Chief Minister na cycle adu khamduna sinmi sing aduga wari chanaki wari chanabaduda CM na lockdown manung asida mataw karamna Kangla da lakpage haina hangki sinmi sing asina gari awaimal yambana khongno oina lai haina khungki tungda CM na haujike wari bapibam asida gari di haujikbaki oina nungaite cycle oina sinanaba pautak piki tungda CM na nongmagi phangliba daily wages ki sampam hangki sinmi sing asina thengnariba awaba singadu CM da tamla matungda khudakta CM na hana phanglamba nongmagi khusuma lupa samawdra adu sani kunmanga da hengatnaba mari leinaba singda akanba pautak piki Happy Mother's Day na lakpada Concerned Citizens Forum Headquarters Sandel CCF na Manipur gi miyam da maroi na imung manunggi amadi khunai gi damak nungai phaba puraknaba thawai kathok khrabi mama oibi sing ampham yaifa paujal pirakli aphaba mama ama haibasidi a good family amasung a good society haibani numi asida mama oibi sing ampham dai kai khumnaba utpana loinana reward pibani sumnagi laikat pamadi greeting piba khakta oroidabani injustice amadi nupi singbu nupi masa oibi sing mathakta opi nei biriba sigi mayokta Isterasna amadi miyamna fight tawgadabani beti bachao beti parao haibasida kunayna sawakadabani amadi thawna hapkadabani mother nature nungsiba amadi kai khumnaba oikadabani mother art ikai khumnadraba amadi mangta ahlabadi aikhoina lauriba slogan punama aremba kanadrabani hairi Kamjong district ki Kasong Kulen sub division gi manung chana leiba Indo Myanmar lamkai maya nakna leiriba khulama oiriba namli village da Manipur Police ki police outpost ama thamba yabra haibadu yengsinaba Pungyar Assembly constituency gi MLA Laisio Kaishing na lusingba kangbu amana ngarang khuladu da saduna haktengana yengsinkhre loinana akoibada tariba khunsingi khunja singnasu soidana matam kharagi oiba police outpost sing thambinabasu lenga ki puning singsilakli MLA Laisio Kaisingi yengsin khongsa duda ADC ukrugi member sing NS Wungreyo S Tathaseng SP Kamjong Ningam Siro Wangli village ki headman T Dontak Namli village ki headman K John Tangkul Naga Ajay Longphangi chairman Mr Swami Amadi Kulsingi Maroi Balusing Bakaya Susaru Yaki Khongsa aduga marilena MLA Laisio Kaising na phongdorakpada India Manipur ga thangnariba Myanmar da hojik malengi oina kinariba laisat miyamna COVID-19 haina khangnariba laina astan naba positive oiba miyosing leibana laina asilan silaktanaba leibak anigi lamkhai lantholan sing tongnariba lambi sing asi thingjinaba amadi lamkhai aduda oiriba pibam sing yengsilunaba Manipur gi Chief Minister N. Biren gi pautak matungina lamkhai maya da leiriba khuna sida lakhibani haiki MLA na makata na phongdoki bada Maikai asongi miyam na phongdoknarakpada namli wangli hariba khunsing asi yamna specific oiba umangi lamkhai mafam forest border area ni hariba mafam asida unofficial unrecognized oina border trade center amo oina aina thingkraba mawongda illegal activities mayam ama sathaduna leiri mafam asida suruptagi horaga mayai ka basinjak sing WY number 4 kwa suparina singba atei polam sing U timber log sing huralanada thadok thajin hondo hanjin tawnafam oiri asigumba thawangasi khunja singna ahing supa ngak sengduna leiba ngambana dabanina huralanada tathogosin tawriba singasi thingba ngamloi haiki mayam si gari thobu yaba ngaktani litla thobu yaba ngaktani border fencing leiti masi sida hujik se akhoi border singak naba police akhoi gi uniform personal yam post over darkar oyi
हाइबसी अखोई ऑनरेबल चीफ मिनिस्टर ना खंगदना अखोई की रेस्पेक्टेड अखोई की कमजोंग की एसपी गा यावना अखोई बो चटलुरो येंगुरो हाइबदि ngasi येंगुरे असेंगबगी मी मयाम से बॉर्डर अखोई सील तौरे हारबसे सुमाइना गाड़ी चटपगी लंबी सु लेरे मी चटपगी सु लंबी सु लेरे सी मयाम चटलिबनि सी येंगी फोर्स थमदबा याद्रे याम मरु ओइना होजिक पुलिस थमद्रि फावबा मसी बॉर्डर सील तौबा ngमोय हाइबसी हाइनिंगमनि COVID-19 लाइसेंस संदोरकपा थिंगनबा मतम सांगना लॉकडाउन तौदुना लाकपा मदि अमु हन्ना अहुमलक सुबा ओइना चयोल अनि लॉकडाउन सांदोरकपदगी मियामना अवाबा मायोकनरिबा सिदा मतेंग पांगबो ओइना खांगाबोक पार्ट 2 ग्राम पंचायत पंचायत से प्रधान साइखोम ओपेंद्रोना अहुमलक सुबो ओइना चान थकना पलम सिंग यंथोखरे ग्राम पंचायत ना कोलिबाम फम सिंगी युमथोंग लिसिंग अनि रोमदा खामेना सिन बयावना तोंगान तोंगान बमना मसिंगी इंसांग सिंग यंथोकपादु खांगाबोक पार्ट 2 लाइलम थोकफम दगी हौरदुना मसा मसागी थोंगाल दा सोशल डिस्टेंस ngakna lehenduna yenthokhi खांगाबोक पार्ट 2 ग्राम पंचायत की प्रधान एस ओपेंद्रोना हानसु चान थकना पलम सिंग यंथोखरे अदुमकपो अमोहना अहुमलक सुबो ओइना लॉकडाउन सांदोरकपा सिदगी प्रधान लनाई पैसा पुथोकलगा मियांगी अवाबा येंदुना मतेंग खरासी पांगबनी हाइना फोंदोरखी तांकुल नगालोंग तांकुल नगा उनावलोंग होमान विलेज की निंथौ यावना तांकुल पुरुपना ngasi मणिपुर की निंथौ लेसेम बसना जावबदा चानबा मना मसिंग सिंग सना कुनुंगदा लातुना मतेंग पांगख्रे अमरोमदा संगाई प्रो कबुई खुलगी यूथ ऑर्गेनाइजेशन क्लब नसु निंथौदा फेस मास्क सिंग खुसनाख्रे हाइरी निंथौनासु सिंगमी सिंग असिदा लेरुम फिगी लंयान अमम यानदुना इकाई खुमनबा उतखी थौरामासिगा मरी लेना निंथौना हाइकिबदा सिंग तमनिगी नुसिनबगी मरी असि सेल अमदी पॉलिटिक्स ना केदोंगदा हुंबा ngamloi लॉकडाउन की अवाबा खमथेंगना मायोकनरिबा सेरक असिदा सिंगदा लेबा मयांबा सिंगना तमदा लेबा मनाउ सिंग वारम लगनी हाइना सिंगदा फंगबा मनामा सिंग कुदोल तमलकपा सि सिंग तमनिगी नुसि मरी हेना चसिना हले असुमना सिंग तमनिना अवाना कयादा पाउ फाउदोना दुना मतेंग पांगनरकपा सिना मसि मनाउ ओइबगी नुसि मरी हेना चसिल हनबा ngamlagani सही कयादगी लायोय खरबाई पाइपु सिंगना सिंग तमनिगी मरक्ता नुसि चाना हिंगमिनबा बंगजरंबा मंगला अदु लेबाकी अवाना तारमिकु बसिदा मंगफाउना हले ngasi tangkhun sing sinaramba mana masing sing kana su leitraba tola taraba singda mateng panglagani hairi 41 Chandel MLA Letpa Hockey Minister IFCD and Yasna Guwahati da lockdown namara modina pandana leiriba Chandel district ki miyoi singbu Manipur da puthorakna ba honabagi thawang asibu ana students union gi maikai dagi thagatpa phungdokpa loyana hauji oriba laisa si kudongthiba sibu khangbiba अखोई लुसिंगबा अमा लेजबा सिगदबक्सु अखोइना नहाक पुथागा चरी हाइना आना स्टूडेंट्स यूनियन गुवाहाटी के प्रेसिडेंट थांगकाम आनाल थादरक पासेरो अमना हाइरी सेरो समखा तादना मियांगिदम पाइखलिबा नहाकी कथोकपगी थबक थोरमसी लाकदरि मतमदसु खंगना हौरगनी हाइरादुना थबक थोरमसी उपाइखलिबा ब्रदर जिमी ngोरु मोनसांग अमसुंग ब्रदर थुमली जॉयसिंग मोनसांग नलुसिंगबा टिमबुसु थागसरी हाइना सेरो समखा तारी मोरेदगी नुपी अमा था अमरो म्यांमारदा लेरो मतुंग थासी तांग मरीदा म्यांमारदगी मोरेदा थोलक्तुना लेरंबदगी मोरे हॉस्पिटल की टीम अमदी पुलिस यावना नुपी अदु ngasi लखुलबा मतुंग फॉरेस्ट गेस्ट हाउस की क्वारंटाइन सेंटर दा क्वारंटाइन तौनबा थमख्रे हाइरी डॉक्टर सिंगदगी फंगबा पाउदा नुपी अदु हौजिक फावबदा सिंगनाबा लायोंग सिंग फंगबा लेते हाइरी नाकलमरोमदा कोविड-19 गा मरी लेनाबा मियोय सिंग पुनबा मोरे हॉस्पिटल थमलिबा अखनबा एम्बुलेंस अदु गी फिबम अजु फत्तबा मरमना ngasi क्वारंटाइन तौनबा नुपी अमा लौबा सतपदा गाड़ी अदु स्टार्ट यादबना अवाबा अमा ओइखी मसी मरी लेनाबा डिपार्टमेंट यंगसिनबा मथौ तारी हाइरी कक्सिंगी तोंगान तोंगांबा क्लब सिंगी एपेक्स बॉडी अमा ओइरिबा ऑर्गेनाइजेशन जॉइंट नॉन गवर्नमेंट वॉलंटरी ऑर्गेनाइजेशन जंगबो कक्सिंगबु कक्सिंग डिस्ट्रिक्ट एडमिनिस्ट्रेशन कोविड-19 थेंगनाबा मदर एनजीओ अमा ओइना मसक खंगबिराबसु ngasi phauba district administration कक्सिंग की माइकैदगी करिगुंबा मखलमतगी इंफॉर्मेशन अमत पिबिरकपा लेट्री हाइना ngasi जंगबो की प्रेसिडेंट केएसएस बिरेना पाउमिसिंग उनबा अमदा फोंदोरकली पाउमिसिंग उनबा दुदा महाकना मखाताना फोंदोरकपदा सही असिगी मार्च तांग 5 दगी प्रेस नोट थोक्तुना कोविड-19 दगी सेक्शन थोरंग लखतनबा मियामदा पाउजेल पीबगलोयना मेडिकल टीम गलोयना मियामदा अवेयरनेस पीबगलोयना मतमतंगी ओइना मियामदा सोशल डिस्टेंसिंग लेहनबा थबक थोरंग कया ऑर्गेनाइजेशन सिगी माइकैदगी ngasi फाउबा पाइखतुना लागली असिगुंबा ऑर्गेनाइजेशन सिगी एक्टिविटीज सिंग असिबु मसक खंगबिदुना डिस्ट्रिक्ट एडमिनिस्ट्रेशन कक्सिंगना
April tang kuntarukta Mother NGO ama oina masak khangbire adum oinamak organizer asiga district administration COVID-19 ga mari lena kariguma makhala matagi thabak thoram paikhatpadi lairadana organizer asina hanglubam natana kariguma makhala matagi information khangalakpa leitri hojiksu mapalamda laikiba miyoi sing laklaga leiranaba district asigi quarantine center kaya hangli kadai kadai dano haibagi information phauba sabchana aiba copy phangduna khangba leitri mother organizer ma oiraga district asigi miyamna hanglakpa wahang singi paukhum organizer asina piba ngamdaduna leiri maram asina Kaksing district administration matam matangi oiba mari leinaba information sing organization asida su pibiduna COVID-19 thengnabada punna hotna minasi haiba wafam thamlakli administration na hobda ko khangam di leite ado hojo yusu prajasina hangmadi lei toina hojo yi bapalam de lakadori si karam humna purakadori ari mi kano karamaina putholkani ari katari piada tholkani haiba mayam hangbale ado ko ngasi bawunda dugi knowledge du leitamina ekoina prajasinda hari mapung pana e tarik asida na koi si tholkani natraga tarik asida langani haibagi ekoida hojo bawdi knowledge du leite quarantine hoki center si hamam matang sidadi ekoida hari knowledge amata pidre quarantine center sida hangani sumaina sida hangona fani haibagi khanaba naina basu mo ekoida information adu mari so information leite ko mi district administration side gi yes sumaina information pe basu ekoida di leite ngasi ayu anganba pung 12 makhairom taba duaida Technopal ge SPTS Bikramji ki biyang makhada more commando gi OC Puspendra Kumar gi lusing makhada commando gi team anina akang naba pawma phangmadagi Imphal more lambi gi khudeng thabi village khara hengalaga leiba mafamada frisking checking satharingai directa singna ningai oiba mawongda 407 truck ani registration number MN04A2953 amadi MN016141 asi lakpada Commando ki team maduna gari adu khamduna check tawrubada Myanmar romdagi pusilakpa yamlaba win cigarette carton hundra Godzilla mosquito coil carton mari amadi kwa supari kg marfu lumba bora ahum yarombadagi juvenile ama yauna punna miyoi nipan phare hairi phara miyoi singadudi Muhammad Jamil Khan chahi 19 son of Muhammad Yusuf Ali Jijaulak chahi 3 chahi apokpagi ming Muhammad Fazur Rahman Wang Mayum Talib Sahi Tarapan son of Muhammad Yusuf Ali MD Nawaz Khan Sahi Kulumdoi son of Muhammad Kalam Muhammad Firoz Khan Sahi Kuntranipan son of Muhammad Hassan Kutaipa Muhammad Riaz Khan Sahi Taranipan son of Muhammad Riazuddin Muhammad Alias Khan son of Muhammad Hafizuddin Makoi Loinamak Soradagini Para Polam Singadu ngasi nungtil more police station da kusinakre haidi Mapalamda leiriba Manipuri masa singjiri bangi railway station sida lakadoriba sigi yenglaga Manipur sarkar na paikhalakpa thabak thorama siga mari lena ngasi jiri bangi SPM movie sing MPS na lusingba police team PWD official sing PSED medical official sing electricity official sing na railway station da sem sariba thabak sing amadi jiri bang high secondary school ge playground na sing ba mafam kaya sing koina satuna yengsingkhre Matungda SP Jiri Bangi Office ta SPM movie sing MPS ka paumi sing unaba mada asumna phongdolak kibada Manipur government lokalakpa thabak tharangi matungina Chennai amadi Bangalore romdagi miyoi lising ama sani rom bogi kunmari romda mapalamdagi matang kuina panduna leiraba mahiroi sing analayeng tatluba amadi thabak tawduna leiraba miyoi sing train da purakduna Jiri Bam railway station da thungla matungda thunglakliba miyoi sing aduna hand sanitizer sing aduna Makut masa hamdok na ba amadi food package sing adu masa na chara matung masa gi gari haibadi Imphal sakadaba bus sing adu gi manung da thamliba dustbin amadi basin da phajana hundok pinaba amadi mapanda naptin sitok pidana ba SP na appeal tawrakhi lakadara passengers sing nasu gamena piriba guidelines sing ngakna satpiyo amadi soida ngamdana yobirakna ba hainasu SP na paumi sing da phangdokhi Chief Minister's Indigenous Martial Arts Thangta Saibi Mitki Steering Committee gi nauna thopugdaba committee members sing ngarang megitang nipan na khankhibagloyana committee asigi members singa Chief Minister ga unaduna sakhang maikhang nabagi thorama pangthokre hairiba sakhang maikhang nabagi thorama sida committee asna tawgadaba thabak thoram thorang ke akupna khanakhi thangta gi mahikalo asibu hena chokhnaba Chief Minister na committee asi kudakta gi thabak paikhat pa hongnaba khangalakpagloyana Yellow masana sibulam damasa leiriba kungang kudingda lekai da sindam sang hangdoknaba thabak athubada haunaba su khangalakhi
amadi lamdam asigi nahasingbu thaksi khasi phajaba thogalon khangba marebak maramdam nungsiba mayai kaba sinjaktagi lapna lehenduna masamau phaba kunai ama ohennaba pautaksu Chief Minister na piraki handa pangthokiba First Chief Minister Indigenous Martial Arts Meet ki loisindana leiriba thabak thoran Sports Department ka tanaduna loisinabasu khangalaki tangai phadrabadi masana sibu sanabada sangba khusu khulai singdam sangsingda pinabasu hotnagani haina thajaba pirakpak loyana committee asna hauze leiriba thang tagi singdam sangsingda satuna hakthengna yengsinabasu CM na pautak pirakle hairiba mahi kanglon asibu grassroots level dagi sengodning bagya pama phongdol aduna lamdam asigi tanglaba ipai puna thambirama mahi asibu maleng miyamda khanganduna lamkoiba singi puning singsing bagaloyana lamdam asigi tourism ni masa amo hembeya mongda sengodkani haibagi Thajabasu CM na piraki haina Chief Minister's Indigenous Martial Arts Thangta Saibi Mitki Technical Committee ki Publicity Secretary Sir Amana Phondorakli Central Industrial Security Force ki percent around COVID-19 ki positive oire anoba case asi tharaga force asi ki percent nipunipan active case oire makhoi asi ki manungda kunthra mathoidi Delhi Metro da thabak tobani force asi ki apun member lak amag lising humpuni thoini hauze force asina Civil Airport humphum doida ngak senbagi thabak tawri paramilitary force sing amadi oiriba Central Armed Police Force ki manungda miyoi sangwa nipu COVID-19 ki positive oire force asi Union Home Ministry CRPF BSF ITBP CISF amasung SSB na command tawribani tangai phadana changdaba yadra polam sing amadi hidalang thak supply tanguna baleba ki mapam punamakta operate tokigani haina lifeline udan flight na hairi Air India, Alliance Air, IAF amasung private carriers nga run toba lifeline uran gi makhada flight chami maudra operate tawribani Air India amasung Alliance Air na flight chani marpuma pan operate tawri Pawan Hans Limited yaune helicopter service su Jammu and Kashmir Ladakh Island amasung North East region da hidalang thamadi anabasing pubagi thabak tawri SpiceJet, Blue Dart, Indigo amasung Vistara na commercial basis da flight service tawribani United States of America Vice President Mike Pence ki press secretary White House thabak tawriba du test tawbada COVID-19 positive oire President Donald Trump nadi White House ta virus adu sandorakpada maha akiba pokte haiki handakta Pence ka contact tawnakiba amadi irai numita positive oikraba wangloi nupi Kati Miller di President Trump ka unakiba leite hairi Kati Miller asi President Trump ki top advisor Stephen Miller ki loina bini Miller di test tawkrabra natraga White House ki wangmada thabak tawbra haibagi matangda Comment amata pibadi leitri President Trump na haikibada mahakanangana interact tawba staff singdi nungtigi oina test tawragani President masamaksu nungtigi test tawgani hairi Hauze bada maroya pa mukana pijari Sinmi singi nomagi kusuman hengganaba Chief Minister N Biren na pautak pikre Namli Bilesta Police Outpost thambinaba lengaki puning singsilakli Loidana CISF ki percent tara hundoi COVID-19 positive oire Ngasigi di Paodam pizza ba matang ngasaloy sinjare miyang tabiri basing du kulamsari